Myanmar Da thokliba irang asina maram oiraga Manipur Da Changjapham Louriba Refugee shing ase makhoi-makhoigi camp ta Leibagi Mahut yum Saduna Khundanaba Hotnare haina CSCHR na International Commission of Jurist ayeeba cherol piduna khanghankhre Hiramasigi matangda Civil Society Coalition for Human Rights in Manipur and the United Nations CSCHR gi convener Philindro Konsamna Switzerland gi Geneva based over International Commission of Jurist ICJ gi President amasung Secretary da thaba ayeeba cherol aduda hai Manipur dagi Myanmar macha humputara taret maramdamda halankhibagi matangda ICJ na statement ama fonglakhiba adu thagatle Maduna Western Southeast Asian region Asia amasung Manipur da human rights ka mari leitnaba hiramda ICJ na meeting changle haibadu khangbangamle masi pumnamak oidunasu ICJ ge statement adugi aroiba sarukta yawba Myanmar dagi Manipur da lakpa illegal immigrants singe wafam adu ground reality ga chanaba watli ICJ ge statement da yawriba wafam adu lana pau pirakpa natraga mari makhong chumdaba likhundagi fangba pau oigani haina khale ICJ gi wafam ase aikoina lam asida chahi kaya thabak tawrakpa aduga chunaba watli CSCHR ase UN Declaration on the Rights of Indigenous People amasung Universal Declaration of Human Rights ki makhada chahi decade kaya thabak tawraklaba organization singge apunbane yumthang nariba lebakta thokliba tangdu leitadaba fibamna maram oiraga Immigration ga mari lainana thokpa issue kayada CSCHR na kupna yengsinduna lakle masida mari lainaba authority na immigration ge wathok ka mari lainana paikhalakpa thabak thoram singda human rights protection ge fundamental principle khongau nabagi thodo sing amata thengnakhide matam kharagi mamangda Myanmar macha humfutara taret makhoigi maramdamda halankhiba du Leibagi Mahut District Administration singa punna pangthokhibane khongthang ase Myanmar macha humfutaret aduna makhoi-makhoigi maramdamda hanjarage haibagi apamba matung inna lokhatkibane masida nam haduna maramdamda halankhibagi wafam lekte Philindro Konsamgi ayeeba cherol aduna makhatana hai haukiba tang taret fawbada Kamjong District illegal immigrant lising manga chamri yankhai taret detect tawbagi mathakta illegal immigrant lising manga chama humfutara humdoige biometric data lore loinana Miyoi chahum kunmapan Myanmar da halankre masida illegal immigrants singge mathakta FIR amata lokhatkiba leite masiga iroinana mafam adugi MLA Lexiyo kaisingna Kamjong District da illegal immigrant ke masing ase hengalakpana maram oiraga criminal gi thabak thauram kaya tawre makhoi sing ase athubada lakshinaba chief minister da wakatkibasu leikre haina Philindro Konsamge cherol asina makha tarakle